nongmei kaplambagi yaningdaba phongdokre thasgi kungamari da toksem subdivision gi manukjana leiba rongmei khun kaifundai masakhangdaba miyoisingna nongmei kaplambagi thodo asi yamna laibak thibani haina rongmei naga council manipur goinanglong luong rian rncm gl na phongdorakle serol sina hai thawong asmag yamna laibak thibani thawong asi khunna sigi leiriba apunba saktamda singnarakpa amadi miksa thinaba honabane manaba makhalgi thawong makhatana thokhanbiganu haina paladuna nena tana leiriba khunna sigi phipamda singnarakpane haiba wafam serol sina phongdorakle Sila mihata sena bani haiba mi ahumsu zel yaukre hari. Kurai thodam laikai deki ningomam ningon nauroibam ongbi sila sahi yangkai humdoi mapuroiba laikidraba ramebu September 18 gi numidangda ayam Roni ko wamioi amana thangna thillaga halam kiba thodok aduga mari lenana atopa mioi ahum amagasu sub judicial magistrate Imphal East ki court na zel la thajankhre hari. Ngarang zel da thajankhre mioi ahum adudi Kangla sifai deki nauroibam thoiba sahi homphunipan apokpa laikidraba kul Sandra Kurai Singangbam Laikai degi Hozingna Kurai Thodam Laikai da leiba Ayam Roni gi apokpa Ayam Nobo Kumar Alice Nobo Sahi Yangkhainipan apokpa laikidraba maipa amasung mahaki masanupa Ayam Rohen Sahi kungamari ni Makoi ahumbu Porompar Police Station gi tim mamana police custody gi matam loiraduna court puthokuna makhatana thigatpagi thabak sathaba yanaba judicial custody remand pibinaba hajakhi state ki APP na court mi har adugi matangda thijinbada khangba laikidrabagi lamgi matangda imung manunggi marakta nungainadaba lairakpaga lunana lam adu yenthonabagi matangda main accused amasung laikhidrabigi marakta yamna toina khanabagi thodok thoki amadi accused singa sina lam yenabagi wafam adu yakhide amasung lam adu makoina namduna lawba pamki haiba khangba ngamle haina phongdokhe police na maral siriba mioi singa sina lam amasung madugi soto tanbaga mari lenana laikhidrabi nupi asi tanthokraga lam adu makoina lawba yagani haina khanki haina palladuna mioi sing aduga laikhidrabi asiga marai yenakhi amasung marai hena kana yenarakpadagi Ayam Roni na sakumdagi suri lauraga mafam kya thokna thangna lianba amadi thinbana singba tawkhibani haibagi thajabasu police ki maikaidagi APP na court phongdokhe Child Rights Commission na thigali haide Catholic School Kansipur pre-primary tamliba sahi mangage angang amada corporal punishment pi khibaga mari lenana Manipur Commission for Protection of Child Rights MCPCR suo moto case lokalaga thijenba haukhre MCPCR gi chairperson Kaisam Pradeep Kumar na ngarang thokiba order amada educational institution singna corporal punishment pi ba si logi makhada thingba leirabane asaguma thawong sing asina mahairu sing masa matomta sijaba masada sokhanduna hospitalization tawba amasung psychology gi oiba anaba matam sangna lehanbana singba khudong thiba kaya thohalibana haike handakta thokpa thodo amada masagi sahi mangarom khakta ngairiba Catholic School Kansipur pre-primary class tamliba mahiroi ama corporal punishment pibagi video ama angang adugi mamana social media platform da thagalakpadagi viral chatki angang singi rights da khongawnaba puling wakal amasung masama ufana lehanabu hanabada loinana angang singi ikai khumnaba manghanbagi thabak sing leptana hojiksi chathari haiba mayak sengle haiba wafam commission na phongdokhe wafam asida suo moto lokhatbaga loinana commission asina wafam asi Commission for Protection of Child Rights Act 2005 RTE Act 2009 JJ Act 2015 amasung atai mari lenaba act singi makhada thigatpa hauragani haire masida mari lenaba party sing school authority oja sing Department of Education amasung victim gi mama mapa singna mapung phana cooperation pibina ba khangan ki haina palladuna masida mateng pangdaba sing haksina lawbuga loinana loge matungina lokhatham thokpa thabak sing lokhatkani haike Manipur lenga ki order sing da sanaba yaroi haina TYCM na phongdorakre Manipur lenga ki Land Resource Department na thasi ki taranipan da lam yonthok yonsen gi matang da thokiba order du state asigi singi mafam sing da sanaba yaroi haina Tribal Youth Council Manipur TYCM na Manipur Governor Arjun Kumar Bala da khangan khre council asina ngarang governor da hiram asigi matang da aiba serol piduna tongan bo wafam sing khangan khre haidi council na thadorpa serol amana hai Manipur lenga ki Land Resource Department na thasi ki taranipan da state asida leiriba lam thok yon singa mari lenana thokiba order singi mafam singda sanaba yaroi lengak na thokpa order da within the state haiba wahai yauriba simak yamna laibak thibani haina paladuna oireba phiba masida governor na akhanaba miyeng changduna lokhatpham thokpa khongthang sing lokhatpiyo lengak ke khongthang ase presidential order 1972 bu khonggoinabani haiba wafam su zero sina phongdorakle
ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯦꯟ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯀꯔꯝꯕ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯈꯥꯗ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯂꯤꯕꯅꯣ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯃꯤꯌꯥꯝꯅ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯦ AIRꯗ ꯊꯥꯗꯧ ꯌꯨꯅꯤꯠ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯅꯕ ꯇꯛꯅꯈ꯭ꯔꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ AIRꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯊꯥꯗꯧ ꯌꯨꯅꯤꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯅꯕ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯇꯤꯝꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯅ꯭ꯌꯨ ꯗꯤꯜꯂꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯟ ꯗꯥꯏꯔꯦꯛꯇꯔ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯍꯥꯏꯖꯈ꯭ꯔꯦ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯡꯒꯧ ꯊꯥꯗꯧꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯏꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯥꯒꯁꯠ 6ꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯔꯣꯗ ꯇꯨ ꯄꯤꯁ Covenant of Community Understandingꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯊꯥꯗꯧ ꯑꯃꯁꯨꯡ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯐꯥꯎꯗꯣꯛꯅꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ AIR ꯏꯝꯐꯥꯜꯗ ꯊꯥꯗꯧ ꯌꯨꯅꯤꯠ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯁꯣꯁꯤꯑꯣ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯟ ꯑꯃꯁꯨꯡ ꯂꯤꯇꯔꯦꯆꯔ ꯉꯥꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯈꯤ ꯊꯥꯗꯧꯁꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯅ ꯍꯥꯟꯅ ꯅꯣꯡꯃꯗ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯊꯥꯗꯧ ꯄ꯭ꯔꯣꯒ꯭ꯔꯥꯝ AIRꯗ ꯁꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯊꯥꯗꯧ ꯏꯟꯄꯤꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯃꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯒ꯭ꯔꯥꯝ 10ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯄ꯭ꯂꯣꯠ ꯐꯪꯂꯤꯕꯅꯤ AIR ꯏꯝꯐꯥꯜꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯒ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 25ꯗ AIRꯒꯤ ꯑꯣꯐꯤꯁꯇ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯊꯥꯗꯧ ꯌꯨꯅꯤꯠ ꯑꯁꯤ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯛꯄꯗ ꯌꯥꯅꯕ ꯄꯣꯔꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯊꯧꯔꯝ ꯑꯁꯤ ꯑꯃꯨꯛ ꯁꯟꯗꯣꯛꯄ ꯍꯧꯕꯗ AIRꯅ ꯇꯉꯥꯏꯐꯗꯕ ꯁꯄꯣꯔꯠꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯋꯥꯐꯝ ꯌꯥꯎꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯐꯝ ꯌꯥꯎꯈꯤ ꯍꯥꯏꯔꯤ AIRꯒꯤ ꯊꯥꯗꯧ ꯌꯨꯅꯤꯠꯀꯤ ꯁ꯭ꯇꯥꯐ ꯃꯦꯝꯕꯔ 19ꯃꯛꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯇ ꯑꯣꯛꯇꯣꯕꯔ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯟꯅꯕꯤꯗꯨꯅ ꯃꯈꯣꯏ ꯃꯊꯧꯗ ꯍꯟꯖꯤꯟꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯤ ꯗ꯭ꯔꯒ ꯐꯥꯕꯗ ꯑꯔꯥꯟꯕ ꯇꯧꯔꯕ ꯄꯥꯔꯁꯅꯦꯜ 5 ꯕꯦꯜ ꯄꯤꯈꯤꯗ꯭ꯔꯦ ꯁꯦꯁꯟ ꯖꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯀꯔꯞꯁꯟ ꯏꯝꯐꯥꯜ ꯏꯁꯅ ꯃꯊꯧꯗ ꯊꯧꯁꯥꯗꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯇꯧꯕꯒꯤꯗꯃꯛ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯏꯝꯐꯥꯜ ꯏꯁ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ OC ꯑꯣꯏꯔꯝꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯌꯥꯎꯅ ꯄꯥꯔꯁꯅꯦꯜ 5ꯒꯤ ꯄ꯭ꯔꯤ ꯑꯦꯔꯦꯁ ꯕꯦꯜ ꯄꯤꯕꯤꯅꯕ ꯊꯥꯔꯛꯈꯤꯕ ꯑꯗꯨ ꯑꯌꯥꯕ ꯄꯤꯈꯤꯗ꯭ꯔꯦ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯀꯩꯔꯦꯟ ꯐꯥꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣꯒꯤ OC ꯑꯣꯏꯔꯝꯕ ꯅꯤꯡꯊꯧꯖꯝ ꯗꯦꯕꯗꯥꯁ ꯆꯍꯤ 94 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯆꯥꯎꯕ ꯁꯤꯡꯖꯃꯩ ꯕꯩꯒ꯭ꯌꯄꯇꯤ ꯂꯩꯀꯥꯏꯗꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯕꯩꯁꯨꯃꯌꯨꯝ ꯗꯦꯕꯁꯟ ꯆꯍꯤ 90 ꯑꯄꯣꯛꯄ ꯗꯦꯕꯦꯟꯗ꯭ꯔ ꯀꯤꯌꯥꯝꯒꯩ ꯃꯨꯁꯂꯤꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯖꯤꯖ ꯆꯍꯤ 38 ꯑꯄꯣꯛꯄ ꯖꯨꯕꯦꯔ ꯈꯥꯟ ꯀꯤꯌꯥꯝꯒꯩ ꯃꯨꯁꯂꯤꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ KS ꯔꯀꯤꯕ ꯆꯍꯤ 38 ꯑꯄꯣꯛꯄ KS ꯑꯌꯥꯁ ꯑꯃꯁꯨꯡ ꯀꯩꯈꯨ ꯃꯨꯁꯂꯤꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ MD ꯑꯃꯤꯟ ꯈꯥꯟ ꯆꯍꯤ 90 ꯑꯄꯣꯛꯄ MD ꯔꯥꯐꯤꯖꯨꯗꯤꯟꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯣꯔꯠꯅ ꯑꯦꯀ꯭ꯌꯨꯁꯅꯦ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯐꯝ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯈꯤꯕ PPPꯒꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ PC ꯑꯦꯛꯀꯤ ꯁꯦꯛꯁꯟ 7ꯒꯤ ꯃꯈꯥꯗ ꯆꯠꯊꯕ ꯑꯣꯐꯦꯟꯁꯁꯤꯡ ꯑꯁꯤ ꯆꯍꯤ 8 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯕꯁꯨ ꯃꯗꯨꯅ ꯄꯕ꯭ꯂꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯗ ꯆꯥꯎꯅ ꯁꯣꯛꯍꯟꯒꯗꯕ ꯂꯩ ꯑꯦꯀ꯭ꯌꯨꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯑꯦꯀ꯭ꯌꯨꯁꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯄꯥꯔꯁꯅꯦꯜ ꯉꯥꯛꯇ ꯑꯣꯏꯕꯅ ꯂꯣ ꯉꯥꯛꯅꯕ ꯑꯃꯁꯨꯡ ꯂꯣꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕꯅꯤ ꯂꯣꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯅꯕ ꯃꯈꯣꯏꯗ ꯃꯇꯤꯛ ꯃꯌꯥꯏ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏꯗ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯤꯖꯤꯟꯕ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯊꯤꯡꯅꯕ ꯂꯣꯏꯅꯅ ꯂꯣ ꯉꯥꯛꯅꯕ ꯁꯛꯇꯤ ꯄꯤꯔꯤꯕꯅꯤ ꯍꯥꯏꯈꯤ ꯃꯈꯣꯏꯗ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯑꯃꯁꯨꯡ ꯀꯁꯇꯗꯤꯗ ꯊꯝꯅꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯥꯎꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯀꯦꯁ ꯑꯁꯤꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯗ꯭ꯔꯒꯅ ꯆꯤꯡꯅꯕ ꯄꯣꯠꯂꯝꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥꯗꯣꯛꯃꯜ ꯂꯧꯔꯒ ꯃꯈꯣꯏ ꯃꯁꯥ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛ ꯆꯠꯊꯔꯝꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯀꯣꯔꯠꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯤꯕ ꯋꯥꯐꯝꯗꯤ PC ꯑꯦꯛꯀꯤ ꯁꯦꯛꯁꯟ 7ꯒꯤ ꯃꯈꯥꯗ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄ꯭ꯔꯤ ꯑꯦꯔꯦꯁ ꯕꯦꯜ ꯄꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯦꯡꯅꯗꯦ ꯀꯣꯔꯠꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯣꯐꯦꯟꯁꯀꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯂꯒ ꯄꯤꯇꯤꯁꯅꯔꯁꯤꯡꯅ ꯊꯥꯔꯛꯂꯤꯕ ꯄ꯭ꯔꯤ ꯑꯦꯔꯦꯁ ꯕꯦꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯄꯤꯈꯤꯕ ꯄ꯭ꯔꯤ ꯑꯦꯔꯦꯁ ꯕꯦꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤ ꯃꯈꯣꯏꯗ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯑꯃꯁꯨꯡ ꯀꯁꯇꯗꯤꯗ ꯊꯝꯅꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏꯗ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯤꯖꯤꯟꯕ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ ꯊꯤꯡꯅꯕ ꯂꯣꯏꯅꯅ ꯂꯣ ꯉꯥꯛꯅꯕ ꯁꯛꯇꯤ ꯄꯤꯔꯤꯕꯅꯤ ꯍꯥꯏꯈꯤ ꯃꯈꯣꯏꯗ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯑꯃꯁꯨꯡ ꯀꯁꯇꯗꯤꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯕꯁꯨ ꯃꯗꯨꯅ ꯄꯕ꯭ꯂꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ
ꯑꯁꯤꯕ ꯃꯆꯥ ꯐ꯭ꯔꯤꯖꯔꯗ ꯊꯝꯂꯝꯕ ꯃꯃꯥ ꯐꯥꯈ꯭ꯔꯦ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯖꯄꯥꯟꯒꯤ ꯆꯍꯤ 75ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯆꯍꯤ 10 ꯐ꯭ꯔꯤꯖꯔꯗ ꯊꯝꯖꯤꯜꯂꯝꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯇꯣꯀꯤꯌꯣ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ 10 ꯑꯁꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯐ꯭ꯔꯤꯖꯔ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯈꯪꯅꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫
ꯄꯨꯡ 23ꯗ ꯏꯖꯔꯦꯜꯅ ꯃꯤꯑꯣꯏ 19 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯒꯥꯖꯥꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ ꯃꯆꯥ 19 ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯥꯟ 65,900 ꯁꯨꯞꯅ 2 ꯍꯥꯠꯈ꯭ꯔꯦ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡꯅ ꯄꯨꯟꯅ 1,68,363 ꯁꯨꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯟꯙ꯭ꯔꯗ ꯑꯁꯧꯕ ꯁꯪꯒꯣꯝ ꯄꯥꯇ꯭ꯔꯗ ꯇꯥꯁꯤꯟꯕꯗꯒꯤ ꯑꯉꯥꯡ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯤꯆꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯁꯧꯔꯤꯕ ꯁꯪꯒꯣꯝ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯆꯍꯤ 1.5ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯕꯔꯟ ꯏꯟꯖꯨꯔꯤꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯦ CCTV ꯐꯨꯇꯦꯖꯗ ꯃꯃꯤ ꯇꯥꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯅꯟꯇꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯌꯥ ꯁꯃꯨꯗ꯭ꯔꯝ ꯈꯨꯟꯗ ꯂꯩꯕ ꯑꯝꯕꯦꯗꯀꯔ ꯒꯨꯔꯨꯀꯨꯜ ꯁ꯭ꯀꯨꯜꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ